Malem leimai dagi Meitei Phurup Asi Mutkhiba Yabagi Phivam Leirakpana Arambai Tenggol asi Tangai Phadana amuk Saphonglakpani haina Arambai Tenggol General Headquarter ki Chief Advisor Koingamba Khuman phondorakli wafam asi Arambai Tenggol Unit 46 Langtabal Mathak Hairanggoithong Makha Maibam Leikai ki ahanba mapok kumon ga mari leinana pangthokpa thauram amada mahakna phongdokhibani Hairanggoithong Makha Maibam Leikai da pangthokpa thauram aduda Koingamba Khuman hai Meitei amana Arambai Tenggol yauba haibasi masagi right ni adumakpo Arambai Tenggol haibasi karino khangdana yaubadi aranba oigani maramdi Tenggoloi ama oinabagidamak lainingthau amade ibudau pakhangpagi ming shak solaga wasak lauribani hariba wasak asi tarai na kanagumba amana hekta Fajanaba ishinba natte masidi chahi cha kayagi mamangdagi Meitei lanmi singna sak sholaga laklaba wasakni masibu ngakpa ngamdrabade mapugi jaibi jaitheng fangadoribani maramaduna Arambai Tenggol da yauba haibasi araibadi natte haina mahakna phongdokhi Koingamba Khuman makhatana hai Arambai Tenggol da chaiba haibasi Meitei Phurup amade lamdam asibu yeknaba singdagi kallaga lakhiba ipai pusingda chai thangbaga chap manai Arambai Tenggol yauba kanagumba ama nungsidre haiduna Arambai Tenggol da chaibagi mahut masa da oina chaibiu amaromda Arambai Tenggol gi Tenggoloi singna tauthorakpa thabak thoram wangang sangang amade lichatna miyambu nungsi hangadabani Ipa-ipu singna sagat lamba Meitei lanmi Arambai Tenggol asi manglomda hena changsinba ngamnaba ima ibel amade leiriba oja singna lawsing pibiu Malem leimai dagi Mutkhiba Yabagi akiba leiraklaba Meitei Phurup asi kannabagi damak Arambai Tenggol asi Saphonglakpani haina mahakna makhatana phongdokhi Arambai Tenggol pakhangbagi pafal yekpa amade machu taret ki firal jingkhatlaga hawdokhiba thoram aduda Arambai Tenggol gi tungan ba fampaiba luchingba sing social scientist Dhanabi Laishram Janams ki hanagi director Dr. Laishram Deven amade all Manipur Maira Paibi gi president Thokchom Ramani su saruk yakhi Malem da mutkhiba Mutpa Yabagi mutlehna lobi yaraba Meitei singbu amuk yakai halaga apunba Meitei kunaina hanagi sahi lising kayagi ningtambagi puwari leijaba Meitei sing amuk hana Malem da hingalaknaba adugi pandamdagi manungda Meitei bu nungsina Meitei bu Malem gi leimai dagi kannaba honaba ahanba thaurangdagi manung channa Arambai si Saphonglakpani Arambai gi puwari am sange Arambai na saiba wasakse Kabi mana isan manate, kabi mana fajana ba isan laga Arambai wasak sak panate. Arambai ngasi sali wasak se sahi lising kaya adagi Meitei gi lani singna saamba wasak ni. Aduna tarai ba wasak nate, aduna masi sak paje yamloi. Aduna koina Arambai mana karigumba kana Meitei masa mana Arambai yauba se magi right ne ba. Right oiraga su Arambai ji kaino khangandana yohon ba yate. Mamdi masi da saiba wasak se mana tarai saktokraga wasak se ngapa ngamdragadi ma mapugi chaibi se king phangani